mayam pumnamakpu channel asina amuka hanna taramna okchari mayamgidamukta ngasisu Hollywood movie amagi explanation puduna lakchari film asigi mamingdi The Philosopher kawi film asi thriller amadi fantasy category da puthokpa film ni release tawkhibana 7 February 2014 da tawkhi Google users singna 70% like bina khiba film amasu oikhi film asida philosophy professor amana magi chhatra singda exercise test amakak lawrammi atom bomb natraga masiga manaba sakti leiraba bomb ama khanghaudana pokhairaklavadi hairiba bomb asigi reaction loidri phawma taw karamna hingani haibagi matangda phare mayam film asigi explanation haujarage film asigi ahanba sarukta James kauba nupa ama uhalli mahak asi film asigi lead role lawriba nupa aduni James yamna thengna haugatpana maram oiraga college satpa thengkhre mana college nangnabani haiduna yamna thuna yangna college gate ta chansilammi class teacher Jimit class haunabani haiduna makhoi classroom gi thong lonsilam James na thong adu lonsin ba yaudringai magi lairik na thong adu da lonsin duna ngakhi adudagi oja aduna thong adu hangdoklaga James pu changhalami oja Jimit na magi student sing da test ama launabagi damakta hairami ngasidi nakoi da test ama laugani masina nakoi ge IQ level kayam wanglagi haibasi khangba ngamgadawribani nakoi na khalliba wakhal aduda aigi test asi hapchin gadawribani nakoi ge imagination haibadi wakhal ama sagatpa hawro nakoi ge imagination aduda atom bomb ama pokhai khiba mafam amada nakoi khudong thibadagi leire atom bomb pokhai khibadagi mangondagi sathirab gas tholaktuna nakoi loina sigadawribani aduna mafam aduda tha ama chupna hingna leigadabani kari karam tawraga leigani haibado adugi imagination ni tawgadawribasi haina hairami haujik makoi loinamak imagination tawriba atom bomb pokhai khiba mafam aduda thumlare manak nakpa aduda bunker ama su leirami bunker aduda tha ama hingnabagi damak leigadawriba bunker aduda tha amagi gas oxygen su ready tawduna leire bunker asisu mafung phana sem sabal loiraba bunker ni Jimina amuk student sing da hairami aina tesa si tawribagi maramdi kari gumba nakoi gi tungi punsida asigumba situation asi thoklaglabadi laina thengnaba ngamgadawribani matang asida James ki girlfriend Petra na ai test asi yawba ngamloi haina magi phampham dagi haugatlaga chatpa hauki Jimit na nang test yawdana chatkhiba yaroi haina khamlami karigumba nang na nangi classmate singa loina na test asibu yawrabadi nangbu aina handaki sahi gi oina first class p duna exam mai pakhangani aduga test asi yawdana chatkhrabadi nangi boyfriend James pu fail tahangani hairaklami Petra ozana hairakba wa adu tabada upai leitadana magi phamphamda amuk changsin yaurage khanna phamkhre adudagi Jimit box ama puraga student sing da card amamam lokhat halami James amadi Petra makhoi ani su lokhat halli makhoi ani na lokhat pu loibaga Jimit lokhuba saduna nok tuna magi table manak da sanction khi magi matau adu class adu da phamni ba satra sing aduna yamna ngatna yenglami adugi matung Jimit na hairagi card sing adu da irebado nangi sinphamni aduga amana bunker adu da mi tara dagi hena chande aduna bunker aduda kana leigani kana leiroi haibase nakoi na khalliba card adugi makha poli maramdi nakoi class sida phamli base pulapna satra kunni bunker da leidoisina tara khaktani aduna haujikti nakoi gi card singda iriba profession singdo paraga hairo o hairam ahan ba James na aigi sidi farmer ni aduga Petra na amuk aigi na engineer ni hairaklam asumna makoi gi imagination aduda film gi sin ase uhalakle magi profession mathang haina rai makoi singdugi maraktagi tofi kauba nupa ama aidi point ni hairaklam khudak aduda Jimina tofi bu nongmaina kaptuna hatoklami aduga hairai asuk luraba film chadraba tanja asida point ki mathau taade Petra hibam asidi yam sauning ba phawrammi adudagi makhoi voting tawba horami vote yamna phangba singna bunker da leigadabani voting loiraba matung mi ma pandi bunker da leinaba khalle aduga Jimit amasung otami kaubi nupi makhoi ani gi manungda amakhak bunker da sangba yagadawribani adubu Jimit di haujik phawma gi profession kari tage haibase haidoktri Jimina haidoktabana maram oiraga bot su mana yamna phangki haujik Jimina bunker da leiroidaba makhoi tara adu mafam amada puduna chatki lemhauriba mapan amadi Jimit ki bunker asida tha ama chupna leigadawribani Petra amasung James phaminaduna wari saringe nongmai kapagi makhol tarei kari tawrabno haiduna chensin yenglubada makhoi tara mak Jimina nongmai na kaptuna hatoklamni phibam asi ubada makhoi mapan yamna kiba phawrami aduga Petra na James da Jimina tawriba mawong se yamna phataba mawong ni chigi phibam asida maga
मागा पुन्ना बंकर दा लाइमिनाबा हाइबसे अखोइगी खुदोंग थिनंगाइनी असुमना हाइरमलगा मखोइ मापन अदो लोटना जिमित उजिङै बंकर दा चंगसिलमी जिमित सु फेबम असि खंगलकपदगी बंकर तमना कन्ना चेंसिलमी जिमित ना यरमदाइ बंकर अदुगी थोंग अदो लोनसिनकी जिमित चंगबा नंगहौद्रे बंकर असिगी गेट असे कोड नंबर अमगी मतेंगना हांगदुना थोकदौरिबनी असुमना नुमिदांग मतम ओइसलकपदा पीत्रा गेट लोमदा लाक्तुना यंगलमी जिमित गेट मापान दा फिबम यामना सोकना लेरमी न्यूक्लियर बॉम्ब अदुगी मनिनना मसा पुंबा सोकचिलमी जिमित सिरमदाइ मिकुप अदु यौसलकले माना सिद्रिङै पीत्रदा अयेकपा चे अमना उहल्लमी चे अदुदा हाइरिबो वारोल अदुदी बंकर असिदा मापान थोकपदा नमगदौरिबो कोड नंबर अदु आई खक्तनी खंगलिबा मसी उहल्लमलगा जिमित खुदक अदुदा सीखी मतांग असिदा स्टूडेंट अतैसु पीत्रगी मनाक्ता लाक्तुना चेरोल अदु लोइना उरमी मखोइसिंग अदुगी मरक्तगी अमना हाइरि माना बंकर मनुंगदा चंगबा यानबा ता तौबु ओइरंगनी हाइना अदुगा असेंगबा असुंबा अदुदी था अमा लैरगा खंगनी था अमा सिगी ममांगददी गेट असे हांगबा याय यादे हाइबा अमता येंगलमदे पीत्रसु नुमिदांग खुदिंगी गेट ता लाक्तुना सीरगा तादुना लैरिबा जिमितपु येंगलमी असुमना मखोइ बंकर दा था अमा चुपना लैरमी था अमा फरकलबा मतुंग मखोइ गेट लोमदा लोइना लाक्लमी अदुगा गेट हांगनबा तौबदा कोड अमा नंबा मथौ तारामी ngasai jimitna haikibado asengba achumba oirame adudagi makhoi gate adu hangnaba pambai kaya sijina duna honarami adubu gate adu hangba ngamlamde nongmai kapaga su yengle maduda su ngamdre tha ama phakraba matung sidadi oxygen su loikre oxygen loikibana makhoi loinamak bankar manung da sirami imagination sin asigi matung da makhoi classroom da sin amuk uhlai jimitna satra sing aduda hairami asigumba luraba tanja asida yamna section gadabani adudagi student amana hanglai sarde exit code adu matau karamna khanglibano haina hanglami adudagi jimitna magi haidok khidraba profession card adu puthoraktun bunker gi exit code ibadu uhalaklammi maram asina ni magi professional card ta kari irabano haibasi tathoklam dribasi haujik makoi amuk second round gi test ki damak imagination tawraduna mafam amada punna uhalai hadak makoi na lairiba mafam asina mai gi ching haibadi volcano mayam pokhaiba mafam ni nuclear bomb pokhaibana maram oiraga prithvi da lairiba mi loinamak sigadauribani masida hinghaugadaba haibabu bunker da leihaugadauriba makhoi khara sikhaktani makhoi khara asina repopulation tawduna amuk generation ama sembagi exercise ni tawgadauribasi jimitna bunker da hana chensin duna nongmai lauthok haure mamangi test ka sa manana chhatra sing aduna professional card amamam yelami james amakasu farmer tarami aduga gesu oihalami masigi maramna james bunker da leibagi select su tawrami madi gesu oirabanina reproduct tawba yararoi pomna makse jimitna pitra pambagi damakta tawbani haina pitra na chingnaba phorami jimit hanagumna profession da point tariba nupa adu hathibugum hatlami handakti point aina oigani haina jimit ki lujadaba hingchai aitamba mawong asida satra sing adu yamna sauram aduga mathwai hingnabani haiduna gari khamniba maikai romda select tawhaudraba student sing kanna sienduna gari sing aduda tongkhatuna thauba haunathi khara thaurabagi tungda volcano achauba ama pokhairakpana gari sing adu su yauna pokhaiduna siki haujik select tawraba makhoi tara adu bunker tamna sensinarami aduga makhoi se tha ama leigadawribani makhoi bunker da leiraba matung petra james ki manakta lakpada jack kauba nupa amaga yumban bagi mari thambadu urami james ge ohin khebana thabak asi tawramdibani petra phibam asi ubada yamna sauraduna mafam adudagi chakhi james so petra da saudana ba themjarami aduba petra na magi wa ama phau tabiramde haujik makhoi pulap pullaga discussion tawrami kana kana partner sembani haibagi matangda amu hanna masa poklaga generation sembat ka dauribani asumna magi partner amamam doina khanakre petra khakta ngai haure james khangadabasu khanba yadre ge oibanina aduna petra jimit pu magi partner oina khankhre masi ubada james mathawai amna nungairamde masi tabu tana ba haiduna jimit na sinbagum thokre asengba adudi wari asigi makhada khangminarasi makhoi gi bunker da leibase hafta khara haukre haujik phawba nupi amata pregnant oiraktre phibam asida jimit na aikoi gi partner sing ase amuk sindoknarga pregnant oirakpra yenglasi generation ama sangbat ka dauribani na pregnant oihanba ngamdrabadi karisu kana de harami makhoi gi maraktagi nupi amana khomai partner change tawba haibase aranbani aidi yaba ngamloi haujikti nangi order so amata tararoi haina hairaklami jimit nupi adugi wahai adu tabada yamna sauna hogotlaga sakhi ngaihak leiraga jimit nongmai puduna laklaga nupi asina taba atopa mi sing loina mapanda tang thoklaga thonglon sinki marak asida nupa amadi tuminna lai thaduna marum amada lai haure jimit nupi asibu nongmai
नोंमैना कापलगे हाइना तौरिगे नुपा अमा लैथदुना लैहौरिबा अदु सेंथौरक्तुना जिमित नुपा असिना फजना फुथरमी मसासु फजना सोकले हौजिक जिमित वा अमत लोंदना यामना सावना गेट लोमदा चलगा गेट की कोड अदु नमदुना हांगदोकले छात्रसिंग अदुसु जिमित फु फाजिनबा नंगहौद्रे गेट अदु हांगदोकपना हानख्रे गेट अदु हांगदोरकपगा बंकर मनुंग यौना पोखाइरमी अदुदगी मखोय लोइना सीखी असुमना सेकेंड राउंड के टेस्ट लोइरबा मतुंग मखोय अमुक क्लास दा फंबो उहलगी हानगुमना अहुम सुबा टेस्ट की दमकता कार्ड यलमी जेम्स ना जिमिता हंगलमी आइगा पीत्रगत कार्ड पिरंबा खुदिंग लोक खुसिनरगा टेबल लोम द चटलिबसी करी मरम लैबनो हाइना हंगलमी जिमित मरम कसु लैतेदा सुमना लोक खुनिंगदना खूबनी हाइना खुमलमी जेम्स जिमित के वाही असिदा थाजरमदे करीगुंबा अमदि लैबा माली हाइना जिमितना पाइरिबा कार्ड की बॉक्स अदु लाकलगा येंगबदा बॉक्स अदु अरोनबा का अमा खाइदोकपा यावरम्मे जिमितना यामना लाइना कार्ड अदु सिंदोकलगा जेम्स अमसुंग पीत्रदा ताहनिंगबा कार्ड ताहल्लिबनी लोक खूबा साजुना जिमितना ओइदबा पांबै सिजनरे खंगलबनिना अहुम सुबा राउंड की टेस्ट की दमकता जिमित लुसिंगबा यारोय हाइना जेम्स ना हाइरम्मी जिमितसु जेम्स की वाफम अदुदे यारम्मी हौजिक अहुम सुबा राउंड की टेस्ट की दमकता इमेजिनेशन तौरदुना मफम अमदा अमुक पुल्लरे जिमित बंकर चेक तौरुगे हाइजिलमलगा बंकर मनुंगदा चंगलगा नोंमै लौथोकलम्मी माना बंकर दगी मपान थोकलगा फमलिङै पीत्र लाक्तुना जिमितता नुक्सिना कोनबिरम्मी अदुगा माबु थागतपगी वाहै कयामरोमसु हाइरम्मी ngahak lerabagi tungda pitra mayamda hairami handakti thamoi sengna minambe yaudana voting asi pangthokani karigumba aigi wahi asi yaninglabadi khut thangatlu haina hairami satra sing adusu makhut thangatnarami handakti test asidadi pitra na khara ki ganba mi singtabu khalami jimit khandanaba jimitna yengladuna pitra da nangi bot khutau side hoironggi khutau ni nawa amata laude aina nangbu mark first class ta pigi khalambani first class ti thangko third class phawba piroi nangbu aina fail ta hangani hairam haujikti jimit ki wa kanamta tabiramde last james ka jimit ka dagi bunker da leinaba ama khanba taram pitra na james su khalami jimit yam sauraduna magi bek tagi nongmai lauthoke yenglubada nongmai yaromdre jimit ingak ngakna yengthorakpada pitra na nongmai adu piraklami pitra na konsenaraga nongmai adu laukhibani jimit james ta nongmai kapke tarami adu da su nongmai maru adu yaromdre pitra na magi mabu phattabado khangbadagi maru adu lauthok hobani pitra na hairaklammi haujik nangi test loire nang se karamba mino haibase khangle karigumba nangna james nongmaina kapke taramdrabadi nangbu select tawgadabani nangdi yamna phattaba mini aikhoigi marakta laibagi matik su sadre hairaduna nongmai maru adu pirammi tanja asida james na jimitta nongmaina tamduna laikhre james su bunker adu da sanglaga nongmai adu lauthok hobagi ni phibam asi taba ngamlibase jimitna makha tari nangna aibu nongmai kapa ngamloi maramdi bunker asidagi tholakpada nangga dauriba court ado ai khattani khangliba hairammi jimitna masi oirabadi mabu kanana su nam thaba ngamlaroi asa yamna wana leire tanja asida satra nupi amana court number adu masindagi lon tharai second test ta jimitna gate hangnaba nangkhibado uhobadagi khanghobani jimit asa pumba kairammi angakpa amaga loina na mafam adu thadokuna chathre haujikti pitra na magi mahutta chips kauba nupa amabu oina bunker da changhalami pitra pukchel yamna sawu nupi ni james ta hairami ai ama dilem horiba bunker manung da changba phangdriba sing board ama da chatkhrage nakhoi nungaina nungsi chana na leiminaro uko hairami adudagi chips kauba nupa aduna board adugi sode aingonda leire si lauro law haina pitra bu bunker gi gate mapa da kausilami adudagi pitra na so adu lawbada chips na amuk makut pairaga bunker manung da chingsallaga chips mapan da thorakle gate ki batam adu sunam laga gate adu thingjan hankre pitra gi thamoi chawba adu ubada chips na hallaga magi leifam pithok lambani adu gi matung chips mapan da lehori ba kangbu singduga board adu thauduna sathi bunker manung da na pitra amadi james makoi sing lehore matam khara nungai na leiraba matung tha ama pharoduna gate adu hangduna tholakle mapan yau thoraklaba matung atom bomb amata pokhairamdre haujik classroom gi sin amuk uhalagle jimitna hairammi atom bomb pokhaidre aduna nakoi hinglani khallido khallunu maramdi bunker da leinaba khanba matamda aina farmer khankhibado chana thaknaba wattanabani madu nakoi gi dikadai aina doctor khankhibado ana ayek yaroklabasu layengnabani mechanical khankhibaduna karigumba bunker manung do oxygen gas yaraktabi yawrabasu semnabani hairibasing se nakoi gi da ama
ama hekta oirakloi hainangai leite ama natraga ama watpada nakhoi adum sigadawribani adudagi Petra na makhoina leramba island aduda imagination tawraga hairaklam aina nakhoi sin khankhibagi maramdi matam kharata oirabasu punsi se bangkar manung aduda nungaina hingminnaba phangnabani nungaina su hingminnakhi karigumba sigi round sida siba tarabasu harau harau sigani matam khara nungaina leminnakhibado aigi apen badi hairaklam magi wahi asil loibaga atom bomb ama pairaktuna mamangda pokhaidana yungsillaga tarami James atom bomb adugi batam adu namurage haina sangsilami namam daimi kupta jimit phibam yamna sokna makuta nongmai ama paiduna makhoigi manakta sangsillaklami aduga mayamda hairami tha ama sida surung manungda aina punsi matau karamna lenkhi haiba nakhoi khangbra matamduda aina sanangai leitadana wakhiba thaknangai isinggi jamakta wakhiba nakhoigi wakalduna faulamba phangloi sepumna maki daita di James na pugadabani mana ohenkhibani aduna aina pairiba nongmai se supnagi maru ama khakta ngaire nangbu hanaba aina khaklaga thamlakpani haujikti nangbu halage pena laman khumage haina nongmai adu em tawki adudagi satra atai singduna James ki mamangda mathang lepsinduna ai buhalo haina pareng lepki haujikti island asida laibage arembani khalladuna batam adu namlaga punna siminnakhre haujik amuk classroom da uhalakle satra mayamduna chips ta hanglami satra mayamduna chips ta hanglami nangna atopa island du da matau karamna hinglakpono haina hanglami chips nofet tawraga pakhum pirei aina bota tonglaba matung aigi imagination da marup atai loina siki adudagi island adugi mapanda nupi mariga ithantaga hinginnakhi magi wari adu tabada mayamdu su loina noklami adudagi jemitna nakhoigi notebook sing ado submit tawraga chatkhibe yarani hairami chhatra sing adu su amomta loina submit tawramlaga chakkhre last ta Petra sangsil laktuna classroom gi thonglon silami aduga jemitta hairami nangna James ta ona taina ba profession matam chupada pisilido James tu nangna pamde jemit makha tare I James se nanga sana de jemit na si hairibagi maramdi Petra se mana yamna nungsijarami maram aduna ne James tu nathaina ba tawkhibani Petra amuk hairaklammi pumnamak oiduna so James ti aina yamna nungsi aibu nangi oiba haibadudi khalluranu hairaga jemit ta kis ama tawsillamlaga chatkre jemit su classroom amada sangsinduna Petra bu imagination tawraga nungsina yengjarami aduga makut amana nongmai pairaga masa mathantana kapchinjaki matang asida jemit su laikhidre film su loikhre wari asida soikhiba yawrabusu mayamna ngakpiyu ngasigi oinadi mayamdagi kaina naba bidai laujari thank you all